ꯚꯤꯗꯤꯑꯣꯁꯤꯅ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯁꯥꯊꯤ ꯑꯣꯏꯕꯤꯌꯨꯀꯣ ꯍꯣꯔꯦꯟ ꯎꯕꯤꯕ ꯃꯌꯥꯝꯅ ꯄꯣꯊꯈꯤꯗꯣꯔꯦ ꯂꯤꯆꯩꯁꯤꯅ ꯂꯤꯆꯩ ꯃꯔꯨꯁꯤꯅ ꯄꯣꯊꯈꯤꯗꯣꯔꯦ ꯆꯤꯡꯗꯣꯔꯦ ꯑꯁꯤ ꯇꯥꯎ ꯌꯥꯗ꯭ꯔꯦ ꯁꯤ ꯎꯈ꯭ꯔ ꯃꯇꯨꯡꯗ ꯃꯁꯥ ꯃꯎ ꯈꯔ ꯃꯕꯨꯛꯁꯨ ꯀꯪꯉꯤ ꯂꯤꯚꯔꯁꯨ ꯅꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯥꯁꯦ ꯁꯣꯝ ꯌꯦꯡꯉꯦ ꯕꯜꯇꯤ ꯌꯦꯡꯈ꯭ꯔꯦ ꯕꯜꯇꯤꯉꯦ ꯆꯪꯁꯤꯜꯂꯛꯑꯦ ꯌꯥꯝ ꯆꯝꯅ ꯃꯥꯒꯤ ꯆꯩꯁꯨ ꯄꯥꯏꯔꯤꯕꯅꯤ ꯃꯥꯁꯦ ꯑꯉꯥꯡꯗꯤ ꯃꯥꯟꯗ꯭ꯔꯦ ꯆꯍꯤꯗꯤ ꯄꯪꯅꯧ ꯅꯧꯍꯟꯗꯧ ꯃꯥꯟꯗꯦ ꯑꯌꯥꯡ ꯄꯜꯂꯤ ꯔꯣꯗꯁꯤꯗ ꯖꯦꯅꯤꯝꯁꯀꯤ ꯃꯦꯟ ꯒꯦꯠꯇ ꯐꯝꯕ ꯐꯥꯔꯃꯥꯁꯤꯒꯤ ꯁꯂꯥꯏ ꯐꯥꯔꯃꯥꯁꯤ ꯁꯤ ꯃꯃꯥꯡꯁꯤꯗ ꯊꯥꯜꯂꯒ ꯎꯔꯤꯕ ꯕꯜꯕ ꯑꯃꯈꯛ ꯊꯝꯖꯕꯅꯤ ꯑꯗ ꯑꯍꯟꯁꯤ ꯆꯩꯁꯨꯒꯁꯨ ꯄꯥꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯕꯜꯕ ꯂꯩꯕ ꯉꯝꯗꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯋꯥꯛꯀꯤꯡ ꯆꯠꯂꯤꯅꯤꯅ ꯌꯦꯡꯁꯤꯟꯅꯈ꯭ꯔꯦ ꯃꯥ ꯑꯁꯣꯝꯗ ꯀꯅꯥ ꯂꯥꯛꯏ ꯁꯤ ꯃꯊꯛꯇꯒꯁꯨ ꯌꯦꯡꯉꯤ ꯅꯣꯡ ꯂꯥꯛꯄꯁꯨ ꯀꯤꯔꯤꯉꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯪꯁꯤꯜꯂꯛꯑꯦ ꯌꯥꯝꯅ ꯕꯨꯠꯁꯨ ꯇꯣꯡꯉꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯣꯡꯕ ꯕꯨꯠꯇꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗꯤ ꯄꯨꯔꯥ ꯂꯧꯗ꯭ꯔꯁꯨ ꯈꯪꯕꯨꯠꯇꯦ ꯃꯥꯏꯁꯦ ꯃꯊꯟꯗ ꯔꯦꯟꯀꯣꯠꯁꯨ ꯄꯤꯛꯇꯣ ꯌꯦꯡꯉꯦ ꯕꯜꯕ ꯌꯦꯡꯈ꯭ꯔꯦ ꯌꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥ ꯑꯦꯇꯦꯛ ꯇꯧꯗꯣꯔꯦ ꯀꯣꯠꯇꯣꯔꯦ ꯂꯧꯊꯣꯛꯄꯗꯤ ꯍꯩꯇꯕ ꯃꯥꯜꯂꯦ ꯀꯣꯠꯇꯣꯔꯦ ꯌꯦꯡꯈ꯭ꯔꯦ ꯋꯥꯛꯀꯤꯡ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟ ꯆꯠꯄ ꯃꯥꯁꯦ ꯋꯥꯛꯀꯤꯡ ꯆꯠꯄꯁꯨ ꯃꯥꯟꯗꯦ ꯍꯨꯔꯥꯟ ꯆꯠꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯖꯦꯅꯤꯝꯁꯀꯤ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗꯁꯤꯗ ꯋꯥꯛꯀꯤꯡ ꯆꯠꯄꯤꯔꯤꯕ ꯀꯥꯡꯕꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯁꯥꯊꯤ ꯑꯣꯏꯕꯤꯌꯨꯀꯣ ꯍꯣꯔꯦꯟ ꯎꯕꯤꯕ ꯃꯌꯥꯝꯅ ꯄꯣꯊꯈꯤꯗꯣꯔꯦ ꯂꯤꯆꯩ ꯃꯔꯨꯁꯤꯅ ꯄꯣꯊꯈꯤꯗꯣꯔꯦ ꯆꯤꯡꯗꯣꯔꯦ ꯑꯁꯤ ꯇꯥꯎ ꯌꯥꯗ꯭ꯔꯦ ꯑꯅꯤꯔꯛ ꯇꯧꯖꯥꯅꯤ ꯃꯥꯏꯁꯦ 이씨 빠이토크래 그래? 맛이 아한 말이고 맞네. 앙앙 이때도 야미까지 아도 시피 버제시나 우비라가디 합천 미란 뭐 세이디 나버니 아도 좀 야, 농아지들은 quoi